Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okpaga loinana ikoknona khurumjari. Ngasi muktaminarasi Chanu Lembi 15 suba tangka. Teleibana ay nangbu nungsiye Chanu. Chanu sukablai ay su nangbu nungsiye yang buong. Adubu kaidorage ba. Mahakse ay gidi ideng khaki naungni. Ay yamungbu kagthokpa tamlagi. Lembi machena sanariba warido taraduna tumina kapli. Aise yam phatte ko. Aise phattaba mine. Aigi pauki masak oiraba nungsibagi se hodi. Ai kaukra. Warakpa ngamjadrabi aigi thamoi sina lamhelubagi chesebu kapallaba ko. Lembi kaplambadagi mapido taithokladuna wakal ama laktuna Savitrida phone tawi. Lembi na ita ningthorembana. Hello kanano ita kainaga haine. Ita Savitri leitro ai tampasnagi machanupi ne. Ningthoremba noglai. O Lembi ro. Mama do hospital chakre phone je kawar male. Aigi kada charge torame aduda aine pairakpane. Mama su nangi number se icha tombi haraga save torame aduda aise khangudraba. Lembi mapido taithoklaga da hau kadorage mateng amata pangbiyudana. Nangbu nasa amuk ngamdrabo adugi nati aduda aise haidokpadi yamna ikaiba wani. Dadana tana matengse pangbiningai kanamata leitre. Ado kanamta haidokpiganu ko ai yamna ikaiye. Dada yabiyu ko. Hoine hairuo. Haujikti Lembisu masa khara phagalabanina hanagum college karedo machil manau su makoi ani surabanina machil manau haujikti adumak chathok chasin tongminare. Lembi na che asida nupa chabun nama leirisi yengune. As yengunu banaubiya tandro. Noksalapigasu tauriye. Amta yengune se noksala ini kaina taurise. Yengunu minaubi nangbo. As masa se belendri gamale. Aya noksala ini sum. Mina yengunu haraga masi yangang sidi yengune. Yengunu habane minaubiya. As masak ase belendria male havache. Tanjadu da tunglom degi teleibana. Dang. Machin manau anidu khangboy lakboy. Hoi ma. Lembi machena chingna khini khanduna hanagum teleibada dro adumak tauri. Chanuna as khangine. Yambuang nang sidi ba ko mihul gase ayugre ko. Lembina amu yambuang wa ma haidok leiko. Chanu wakalda karibu chamam nariba haibadudi lamba phangdrabasu manau nupidadi momon nokna yengjei. Teleibana kai wanu hairo tasidana. Lembina che nang suni ko noina khangadaba mineba ada aine yamna nusiba. Teleiba saranaba wakal amada wado thaidokduna khumlai. Angang na nupa koi khotan tawba yaroi ko chai charakani hujik. Mi aisu le sabi phajarabado. Chanuna amu phare pharabane. Lembi magi phone gi wallpaper da thamliba photo do yengali. Tu phajadro akhoi saine adum yabane. Naibane. Aina haidro noine khangba minena. Lembi chanbida amu onsenduna. Bye nangi memory card to mangrengo. As pamdi pamu he. Akhoi sagi photo khara yaubane ba. Chanbi Lembi na hairakliba wadu gyan taraduna. O photo ani hung khak yaubudugiro. Is ani ahum dune aina pamurise.
ꯑꯗꯨ ꯐꯥꯎꯕꯗꯅꯦ ꯑꯩꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯀꯥꯞꯆꯔꯤꯕ ꯎꯟꯅꯕꯗ ꯌꯥꯔꯦꯁꯦ ꯃꯥꯡꯒꯦꯁꯨ ꯃꯥꯡꯖꯈ꯭ꯔꯁꯅꯣꯕ ꯍꯣꯏꯗ ꯑꯩꯈꯣꯏ ꯆꯦꯅ ꯃꯥꯅ ꯁꯤꯡꯖꯅꯤ ꯌꯥꯝꯕꯨꯡꯒꯤ ꯐꯣꯇꯣꯁꯨ ꯌꯥꯝ ꯌꯥꯎꯍꯧꯕꯅꯦ ꯑꯗꯣ ꯅꯪꯁꯨ ꯃꯦꯃꯣꯔꯤ ꯀꯥꯔꯗꯅꯤꯅ ꯐꯤꯂꯝ ꯌꯦꯡꯉꯣꯅ ꯍꯦꯛ ꯄꯤꯁꯜꯂꯛꯑꯦ ꯕꯤꯠꯀ ꯂꯩꯇꯦ ꯅꯣꯏ ꯌꯥꯝꯕꯨꯡ ꯉꯥꯛꯇ ꯆꯟꯕꯤꯁꯨ ꯅꯣꯛꯂꯛꯏ ꯌꯥꯔꯦꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀ꯭ꯂꯥꯁꯇ ꯂꯦꯝꯕꯤꯒ ꯆꯟꯕꯤꯒꯅ ꯀ꯭ꯂꯥꯁꯇ ꯆꯪꯈꯤꯕꯗꯨ ꯇꯦꯂꯩꯕꯒ ꯆꯅꯨꯒꯁꯨ ꯃꯅꯥꯎ ꯃꯆꯜꯕꯨ ꯌꯦꯡꯖꯍꯧꯔꯤ ꯆꯅꯨꯅ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏ ꯅꯥꯎꯕꯤꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤꯀꯣ ꯍꯥ ꯀꯩꯕꯣ ꯆꯅꯨꯁꯨ ꯍꯥꯏꯔꯞ ꯅꯣꯛꯂꯛꯏ ꯆꯟꯕꯤꯁꯨ ꯌꯥꯝꯅ ꯁꯤꯡꯉꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤꯁꯦ ꯌꯥꯝꯅ ꯀꯜꯂꯛꯆꯩ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤꯅ ꯅꯪ ꯑꯩꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯆꯦ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯀꯠꯊꯣꯛꯂꯕꯀꯣ ꯀꯠꯊꯣꯛꯄ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯃꯇꯨꯡꯗ ꯁꯤꯖꯤꯟꯅꯒꯅꯨꯀꯣ ꯑꯩꯒ ꯅꯣꯏ ꯂꯦꯝꯕꯤꯒ ꯅꯨꯡꯁꯤꯅꯔꯨꯕꯁꯨ ꯅꯠꯇꯦ ꯐꯣꯡꯗꯣꯛꯇꯅ ꯅꯨꯡꯁꯤꯕꯗꯤ ꯃꯗꯣ ꯅꯨꯡꯁꯤꯕ ꯀꯧꯗꯦ ꯑꯃꯔꯣꯝꯗ ꯑꯩꯅ ꯃꯥꯕꯨ ꯏꯆꯜꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯑꯁ ꯐꯔꯦꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯐꯤꯂꯝꯗꯕꯨ ꯃꯆꯦꯒ ꯅꯨꯡꯁꯤꯅꯔꯒ ꯃꯅꯥꯎꯅꯨꯄꯤ ꯂꯧꯕꯩ ꯋꯥꯅꯤ ꯇꯥꯏꯕꯪꯗꯗꯤ ꯃꯆꯦꯒ ꯅꯨꯡꯁꯤꯅꯔꯗꯤ ꯃꯆꯦ ꯑꯗꯨꯝ ꯂꯧꯕ ꯇꯥꯕꯅꯤ ꯆꯅꯨ ꯄꯤꯛꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯇꯥꯔꯦꯀꯣ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯪ ꯑꯃꯨꯛ ꯃꯁꯤꯗꯤꯕ ꯃꯁꯦ ꯅꯪ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯂꯦꯝꯕꯤꯒꯤꯁꯨ ꯃꯔꯥꯜ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯃꯆꯦꯅꯦ ꯍꯥꯏꯕ ꯈꯪꯈꯤꯗꯕꯒꯤꯅꯦ ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯁꯤꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯧꯗꯣꯛꯂꯨꯔꯅꯨ ꯑꯉꯥꯡ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯏꯀꯥꯏꯅꯕ ꯅꯪꯅꯅꯦ ꯑꯃꯨꯛ ꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ ꯆꯅꯨꯒ ꯇꯦꯂꯩꯕꯒꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯅꯨꯄꯥ ꯅꯨꯄꯤ ꯈꯔꯁꯨ ꯆꯠꯈꯤ ꯅꯨꯄꯥ ꯑꯃꯅ 2 minute 50 ꯂꯥꯏꯠ ꯇꯧꯕ ꯅꯨꯄꯤꯁꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯐꯖꯕꯅꯦ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀ꯭ꯔꯤꯇꯤꯅꯥ ꯃꯥꯟꯗ꯭ꯔꯣ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯗꯨꯅ ꯑꯁ ꯀ꯭ꯔꯤꯇꯤꯅꯥ ꯀꯥꯏꯗꯣ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯗꯤꯕ ꯀꯨꯜꯂꯤꯒꯤ ꯅꯨꯄꯤꯕꯨ ꯃꯥꯟꯈ꯭ꯔꯦꯗ ꯇꯦꯂꯩꯕꯅ ꯃꯣꯏ ꯋꯥꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯇꯥꯅꯕ ꯁꯥꯟꯅꯩꯖꯥꯔꯣ ꯆꯅꯨꯅ ꯑꯁ ꯌꯥꯝꯕꯨꯡ ꯈꯣꯏꯗꯧ ꯍꯦꯛ ꯁꯧꯒꯠꯂꯛꯏꯀꯣ ꯉꯁꯤ ꯏ ꯀꯥꯔꯛꯇꯅꯕ 2 minute 50 ꯂꯥꯏꯠ ꯀꯥꯏꯅ ꯅꯉꯣꯟꯗ ꯀꯅꯥꯅ ꯅꯁꯛ ꯐꯖꯧ ꯍꯥꯏꯒꯦ ꯇꯨꯠ ꯌꯥꯝꯕꯨꯡꯗ ꯀꯅꯥꯅ ꯅꯨꯡꯁꯤ ꯁꯛ ꯆꯪꯉꯣꯒꯦ ꯅꯉꯣꯟꯗ ꯀꯅꯥꯅ ꯅꯨꯄꯤꯗꯧꯅ ꯂꯦꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯌꯨ ꯍꯥꯏꯒꯦ ꯍꯟꯗꯛꯇꯤ ꯆꯅꯨꯁꯨ ꯅꯣꯛꯊꯣꯔꯛꯏ ꯍꯩꯃꯥ ꯍꯣ ꯌꯥꯝꯕꯨꯡꯁꯨ ꯀꯅꯥꯅ ꯅꯨꯄꯥ ꯊꯣꯛꯑꯣ ꯍꯥꯏꯒꯦꯕ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ ꯉꯧꯔꯕꯤ ꯈꯖꯥꯏ ꯄꯤꯛꯇꯛ ꯇꯧꯕꯤ ꯆꯤꯝꯕꯥꯜꯗꯨꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯛꯏ ꯆꯅꯨꯁꯨ ꯌꯥꯝꯕꯨꯡ ꯇꯟꯖꯥꯗꯨꯗ ꯌꯥꯏꯐꯕꯤꯁꯨ ꯄ꯭ꯔꯞ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯌꯥꯏꯐꯕꯤꯅ ꯑꯁ ꯅꯕꯥꯅꯤꯗꯤ ꯎꯗ ꯀꯨꯏꯔꯦꯗ ꯁꯅꯥꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯅꯥꯊꯣꯏꯅ ꯍꯌꯦꯡꯗꯤ ꯏꯆꯥꯇꯣꯝꯕꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯀꯩ ꯆꯥꯁꯤꯒꯦ ꯅꯣꯡꯌꯤꯟꯅ ꯂꯥꯏꯗ ꯀꯔꯤꯅꯣ ꯀꯠꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯗ ꯑꯌꯣꯛꯄ ꯑꯉꯥꯡꯒꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯧꯅꯗꯦꯗ ꯆꯅꯨꯅ ꯑꯁ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯇꯣꯛꯑꯁꯤꯗ ꯂꯦꯝꯕꯤꯅ ꯂꯛꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯆꯅꯨꯅ ꯌꯥꯔꯤꯕ ꯅꯥꯎꯕꯤ ꯆꯦ ꯂꯩꯔꯤꯁꯤꯗꯤ ꯆꯦꯅ ꯂꯣꯏꯅ ꯇꯧꯅꯤꯁꯦ ꯁꯅꯥꯊꯣꯏꯁꯨ ꯅꯣꯛꯊꯣꯔꯛꯏ ꯍꯩꯃꯥ ꯏꯆꯥꯊꯣꯏꯕꯤꯗꯤ ꯄꯩꯁꯥꯁꯨ ꯊꯣꯛꯄ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯅꯣꯡꯌꯤꯟꯅ ꯑꯃꯨꯛ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯔꯥꯅꯤ ꯀꯦꯛ ꯑꯃꯃꯝ ꯀꯛꯑꯒ ꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯅꯤꯗ ꯂꯦꯝꯕꯤꯅ ꯆꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯈ꯭ꯋꯥꯏꯁꯤ ꯌꯦꯡꯉꯨꯅꯦ ꯆꯅꯨꯅ ꯑꯩꯅ ꯇꯨꯡꯁꯤꯟꯕꯒꯤ ꯄꯩꯁꯥꯅꯦ 3,000 ꯂꯩ ꯈꯪꯅꯤꯗꯅ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤ ꯕꯥꯔꯗꯦꯁꯦ ꯐꯖꯅ ꯇꯧꯊꯒꯦ ꯂꯥꯏꯗꯒꯁꯦ ꯆꯦꯡ ꯐꯖꯅ ꯀꯠꯀꯦꯕ ꯅꯣꯡꯌꯤꯟꯅ ꯍꯣꯏ ꯄꯩꯁꯥꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ ꯅꯪꯕꯣ ꯑꯌꯣꯛꯄ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇ ꯕꯕꯥ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯅꯪ ꯑꯩ ꯁꯥꯎꯔꯛꯆꯅꯤ ꯂꯦꯝꯕꯤꯅ ꯆꯦ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯋꯣꯏꯕ ꯅꯨꯡꯁꯤꯗꯦꯍꯦ
Sanathoi macha anigi mataudu noktuna yenghui. Chanuga Lembiga wari sari. Chanuna Naubi hayengse kana kana kauseba. Yambunga Chanbiga adegidi imasi hoisi kause. Aide khosai jo haidrine kawu kawe. Chanu nokningum karigumsu mabukningda manaw nupibu hena nungsirei. Naubi nangbu isegi mangda karamba saklon kayang kuina lawkhini. Lembina che pokmanin tawbiyu ko hayengde. Tawbige. Mamaga babaga nga oina tawrase akhoigi dine chicken su tawrase. Adu che paisa du ko nagadra Hey, lising taruk ne menangbo. Kona ba nate lemdoine. Ado mamaga babaga dai di lawrusi ko nushidi am tamoy. Ado aigi se lupa chahum leiba ado hapakke. Chanu manaw nupigi matau mahaki wangang duda nokthorei. Ha, nangi se lupa chahum leiba. Haima. Thamjinjaro nangi du thamjinjaro ba. Asumna machin manawsu wari sana tumthakri. Ahingi pung baro chap chana tarakpa adaida phone hanjin tawrakpagi ringtone tumbaga loina thukairi. Chanuna Naubia nangi phone jamta payu ba. Lembi urum tawduna. Aigi dangna tiese. Siegi su yarine. Adu nangi do hanam to paikhatlo haiba. Lembi urum tawduna khumlai. Moma khada lebelam ta pirose. Chanu handakti mamit khang singlakpagum nokthorei. Haima. Masigi ngang sidiba. Se naubise. Lembi hello. Happy birthday. Same to you. Kaino phajana tumurabo khonjel gadubo. Same to you kaina birthday ki wish ki reply bu same to you haina bro. Hayeng se aigi birthday nate ko. Hayeng do ngata law khoida ko bai ok maril do phajana chathase ba. Bai kaina ai khangdrabo. Lembi ai ne me. Khangi ai khangi ba. Khangi kaina midam da singune. Se nang yam tumningadi ai thamura. Ai da ning thorembane. Ha, ning thoremba noglai. Hojikti mi singapra. Lembi maningda machi hipli haibadu khanglaktuna wakal ama lakpagum. Nungside cho masa siga. Ning thorembana kaino nang haidubo. Da ai nang yam nungsiye. Aigi birthday da nangna somani ninsingbirapose ai yam harawe. Si angang si yengone. Yare yam male. Adubudi aina nungsiba helamnida. Lembi nangna tawriba khalliba thabakse yamna fai. Ado noi chena khanglakpa mikupta nangbu hena nungsirakani. Henjang budi iron bachai. Ado hayengdo la'u ko akhoida chak chaseba. Yare yam maleba. Khangjare khadrak mapi nungsibadi aina yamna helida. Hele. Male. Hoiba yamna nungsiye haiba yamna nungsiye. Chanuna Naubia yambungna phone pairo oyi. Lembi machedagi phone do lawduna. Hello. Bullet. Happy birthday. Thank you ite. Asumna numitu so hokiba khangaude. Chanu su ayuk nganta hagotuna imung manung sit singtokpa loiraga laiduk thamui thaduna manaw nupibu yaipa mangol pibiyu haiduna isorgi mafamda nijari. Chanuna Haima aina duk thaba loiraga changla asi phawba hagolamdrine masi angangse. Naubi hagol omi nangbu nang asise birthday natro. Lembina ngahakta tumkhige ba che. Chanu manaw nupigi phaijup to paiduna chingthui.
hogotlo haiba ngahak le mi la ani haibane nongbo yabung hoisu la ani se imung se amukta loisan jeba se yen gado leiru ba hogolo se lembi urum hogola i os brush to rukige sana thoisu hogolakpada imung manung lamtu nalambadu ubada ingak nga i kaino pung sidi ngali ne tawrise aibu Chanu na mama akhoi nobigi birthday ne hoine mama su khangi mama fresh oi thokige ko aduga ne kai lagi kat no tawse aina loina kat palorabani mama telebe hoi imasi hoi su loina lakani ye ngai khone bema nang ne Sabitri du su khara haisine mabu off lay ngadra ne hoi mama haise adu phone toroga hangu Sabitri su off lay ramadagi tan ama ichan chanakre makoi su la age harakpaduda Chanu Lembi machin manau su chak thongduna kana sem sari sumang da gari ama thogjilakpaduda machin manau su thongnau dagi harap yenglui telaiba hoiga Sabitri hoiga tungmang oina gari do thogjilakduna sumang do da gari do khamli Lembi na je moisi kemte ga prok to jaro gift pai bugam to u dimi he taning de ko asibu wani na gari di thong lo thingjen khre che gift amata para pu u dimi che nambo naubia nangbo adubu wani na ngang bhongna bro taning de heba as akoi ni je thokri yare lo o hinjang si oru lo somdana sanathoi Tharik Sabitri hoisu nok tana wari sari Tharik na aikoi ahum se samaina punba phangani kaise thajarudre ko Sabitri na hoi su ngasi se off leibne ada nangsu lakane haibaduda akoi pulap pundaba su kuire tan chare haiduna hekta labane asumna mayang wari watai sari ngai Chanu Lembi machin manau su chak lore charse haiba changlai Tharik na hoi chana ba torase chakla mana yadrabani aidi Sabitri na amu kai hinjang noi chatumbia Lembi na ita ok marin ne chicken ne yongchak singju kangsoi iromba salak Sabitri noglai imai pe ma nangi chinjak sidi ba ado itagidi special oina ngaga utiga ngare khak kai ka loi yawe ta o is haurani da ai di saning bana yadrebu lao angang sa chak cha na bo tawro si loi chang na ro ko ai di chang he la ambada yadre ai di sana thoina lao ni noi so chak cha na bo tawro si ne Lembi maning lom dagi laurai ok party ok marin gi party gai dine ai gi famsi ko Chanu su telai bada ikai nungsi yana duna yengli yambu chak cha na botor se Chanbi nang sula o telai bana hoi Chanu Lembi Chanbi ning thorem ba hoidi makoi gai ama tongana chare Lembi na da ning thorem ba nokningum karigum si angang se khatrak ti heire Lembi na hau bro aina loina thongi ne da Chanu mamitu sa phu mu lok thok kuma kai manau nu pi de yengli mana loina thong bani ga hai ni ning thorem bana champut se yamna thum bodong na tawe ado hauda hawida Lembi na ado de khoi chena ni ning thorem bana nangbu hojikta nangna loina thong bani hai dudi Lembi noktuna macheda michi khachali ho khara hautabagi sarukna ne mana thongba teleibana ai chicken sidi yam hawe Lembi na yambung haubra sengbege adudo aina thongbane Chanbi na iron base khara di yogde ko adudi akhoi chena ne mayam su wawa nokminai somda telebuga Chanu gadi tumina yengnari misana baduda ikai ramale amuksu tumin nofet tongna leinei
Lembisu masega teleibagi mataudo ubada nokningum karigum tuminna nokli. Tan hek chanaruba haibado thokre dining table duda ningthorembaga lembigasu mabani thangnana chak chaminari. Lembina da hau keke hapuge yambungisu keke hapuge teleibana yare lembi ngasidi celse gyan yamna taida. Chanuna amu peli di tiloramdai gini yambu. Ningthoremba chak chana chana lembigi WhatsApp ta message thaki. Da kai hapcharo uge haina nangna hojik hangkibagum punsigi oina hangbiba ngamladro. Lembi message to parubadagi ningthoremba da haifet yenglei ningthoremba su nongmi hana dagi yengduna lerambado ubada lembi su chak to hai. Chanuna Naubi se ising thakchilo. Teleibana Chanu angange nanganda pop subiyo. Chanbina bai ising thakchilo se ising thakchilo ba. Asumna mayamsu chak ising chaba thakpa loraduna makoi pumnamak awa nungai hangnaduna wari watai sari. Tharikna akhoi bungo se aidi graduation loiraga lo tamhalagi khalliye aigi chamber sida lehownaba. Aduga ibema Chanugisu kai magisu tambase losinjaraba matungda chawna lohngbirani akhoi Tampana akhoi thuibigidi PhD tawni university gi professor oini sinine ada atombi simade karam thoktoino khangre khut ka phet ka mangauna thiriba phagi chogai khadrak madrak ki thabak simadine haikraba. Sabitri makhoi gi wari do taraga yamna nungaitana khangdreda akhoi gi dia tombase mayum palo haiba yagadaba mantre khalluraga thodok to ngarang te oraboi ninge. Tharikna amu hoine Sabitri matamdo ai kemna sawningki adubu ningthorembana doctor ga tamba loiraduna doctor oirakpasidadine ai tasengna harawi. Tamphana amu makhoi gi mamangda icha ningthorembana doctor oiraktana chang tadabase masi imu nongaiba ni sudre aidi masigi khalluragane aikhoisu yamna harauribani. Mayamdu chak chaba tokpagi juice amu thakli. Lembi mache Chanuna lana khankini khanduna tauge matagum tauri machegi mamangda. Lembina da ngarangi waiting duna kanagino. Ningthoremba ingak ngai ha. Lembina tumbaga mata yade khambra. Chanu manau nupigi wahaiduda nokthurei aduna oram tare ngantana tumido adudi tumba nattene hippanine. Ningthoremba lembigi ingito khangladuna imanabaga sanabane. Lembina udrabane na haijallo. Ningthoremba ainabu nongmata oidaba ngangbo yaukibro adoda hayengdi nahangi chau chaphamdo adoda chatluse thabak leitragadi yade hotel report yamna chabdo nasa sokani so oicho doctor gi nupi oido sidi dadana adom layeng bido shibu lamhen ganu ko ayibu kari nunggi nangse nahan chaba chaminarubo no khangdrene nong phadok ne khallubane idi khange ai nungsidrido aichu khange hoi mi mamangsidai kaida maline. Teleibaga Chanuga su nokmi thoki. Lembi mache Chanu thoki baduda sor sangna honthai. Ningthorembana khadrak te haireba. Khadrak phagi haise matang chana togodabane asengbane haidunabu mi hatpa yaba asengba wadine khak tawroidabane. Phagi orasu mi amagi punsida pengadaba orabadi ado sijinaba tabane. Ningthoremba hairap noktuna lembida yengli. Gyan yamna taiko fai. Chanbi di phone da game sanari. Chanuga telebaga lembiga ningthorembaga machi da terrace ki mathak tu da makhoi manga mak tongan phamnari. Telebana Nushibi Chanuna
How? As bit late ko. How kaina? Haima. Ado yambo. Akoy lembi subuta sengna daning thorem basiga nusina khraba jala. Masa su matik jare doctor ni imong manung su loine nusi jana na loine ri akoy mase. Mana su lembi se kadonga de sumira roi ko. Fai hai nei di nusina sanu kaino. Chanu na. Yambo photo amta namina se. Hoi ne yai ne Facebook da hapke ne aiso. So kita tawjage ne mayamangda. Ado unmature oiba mi yamna maliko. Ibani nusinari thajanari. Imong manung su yanari. Ada yamna phongbodo. Mi mamangda phajade ba yambo. Oida aisu khangida ado. Chanu noklai. Ado kaidoraba yambo. Punsigi nungsibegi se houda nanga thengnaki. Aigi punsi waridi nanga adum thagona duna leirani. Aigi punsi warida khwaidagi phajaba nungsiba matangdi nang aigi warini. Yambo aina nangbu yamna nungsirisibu karigino. Aina su aigi Chanubu yamna nungsina. Chanu khujana sektuna teleibabu illi. Khange cho nungsidana. Nungside yaraba si oide. Nungsideba yarabo. Khangde da Chanu ngasidi wakhal si yamna nungai. Ahal laman yauna koi pulap punbase. Punsi chupa aigi damag hingbiyu ko. Aidi yambo nangi damag siba sungam gani. He tohoide yambungi damag hingbangam gani hayo. Somdana lembi numilaidu maku khok tu na sari. Lembi na itaga daga se sak yamna mana dabai wanida. Ning thore ba noklai. Ha as nang sidiba. As numilai se sumaina sabu sam nungaite. Pula khokpa loraga phajana chase. Aidi kya chaningbu oidida. Khokpige nang adum chajawo. Lembi matung onthok yenglaga nokli. Aya akhoi chega yambunga se romance tawri male. As nangna yengiduna hena tankidreda. I kaige. Ado nangi mateng so aina pangkhrabanina aina haiba wa ma nang yaba taba. Ado lairi paw haibade harakanu ko. Ningthoremba noklai. Lairi su padaba yade. Da nang nupi koidridubu karigino. Tanba. As tanganu he nasaksu phajaraga pamudra. Ningthoremba wa thaidoktuna khumlai. Ibanigi matau sida mina de asengbo aina khalamdoine. Asengbo su nattaba mari sina hayeng nangi lambida nangi nungsibagi matang sida disturbance bibo oina thokladi ayamna nungai hawro. Aidi nupane ngamnaba adjust tawkiba yai aigidi. As yaribada adubu wanina. Ado dana entrance lorabanina hayeng da khoi college da lakpigira. Lake. Da how kadorage lembi nuksilai. Kawwe yamna nungai. As nang sidiba ai keno ma haige lana khanganu ko. Khalui hairu. Ningthoremba lembida munna yengladuna nangi na tawsida haifong khangdaba nushiba ama pharopugum tawe. Ngasai so haikibudune. Da kai hinjang hapuge nangna ngasai hangapagum punsigi hangbiba ngamladra haina. Lembi numilai charambadagi mamittu khanglaw lawthoktuna yengi. Ningthoremba hairap nokli. Nangna yaningdaba leirasu sengna dum hairo ai karimta mind toroida. Nanga loinaba tinarobasina punsida amuk hanna yaning chonglopugum tawe. Lembi numilaidu maku kanna khoktuna mathanta wakhanda khanjai. Khoima asibu wani na hai ikaibana sireda iti. Ningthorembana kadore wa mata ngangrade. Ha da ai khankige. Good.
ꯑꯗꯨꯅꯤꯗꯅ ꯃꯤ ꯑꯃꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯕꯨ ꯑꯗꯨꯃꯛ ꯑꯦꯛꯁꯦꯞ ꯇꯧꯕ ꯐꯠꯇꯦ ꯅꯪꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ ꯗꯤꯁꯥꯏꯗ ꯇꯧꯒꯗꯕꯅꯤ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯒꯨꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯗꯥ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤꯁꯨ ꯅꯣꯛꯂꯤ ꯈꯪꯍꯧꯗꯅ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯈꯤ ꯑꯁ ꯅꯨꯡꯁꯤꯅꯕ ꯁꯥꯖꯅꯕ꯭ꯔꯥꯕꯨ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯔꯛꯇꯧꯔꯦꯗ ꯅꯤꯡꯊꯧꯔꯦꯝꯕꯅ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏ ꯈꯔ ꯈꯔ ꯅꯨꯡꯁꯤꯔꯛꯑꯦ ꯍꯥ ꯄꯨꯂꯞ ꯅꯨꯡꯁꯤꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯁ ꯃꯦ ꯍꯥꯏꯔꯣꯏ ꯀꯩꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ